Akispan Imphal, Wahingbum Washington na Pau Pajari. Imphal West Zilla gi Kanto Chabal dangasi mai thabagi thokdok adubu Mukhyamantri Yumnam Khemchan chingna yaning daba phungdokre. Social media da thagat pawarol da si Khemchan na hai thokdok tu da chenaba Hengjang Khulgi Chief amasung Laimakong Area Protection Committee gi Chairman Fare. Mang na hai Sarkar na irang hauriba miyam bulaksin na bakan bathabak laukali amasung phibam adukup na yangshili. State Police amasung Central Armed Police Forcing da Mapamduda asigumba thokdok amuk hana thoktana bathabak paikhat na bakhangan kre. Sri Khemchan na makata na hai Raija sida matam kaya santi lairuraba tungda asigumba thokdok amuk thoklakpa asi sarkar na tarai na logde. Masi Raija sigi santi kahen na bathawong amani haina su Mukhyamantri na hairi. Miyam na pukning phathabaga loinana toknga sandok pidana ba amasung authority da mateng pangbi na basu mahak na appeal tawri. Mukhyamantri Yumnam Khemchan na hairi Lairol Wi-Fi dagi namduna mi phakibagi thokdok aduda chenaba singi mathakta lokhatpa yaba thabak lokhatpaga loinana awaba nanglaba singda achumba wayel phangangani. Imphal West Zilla gi Sangai Thelgi Olympian Park ta leiba Sit Complex ta uningthau uyok hokdokpagi thoram yawba lakpada paumi singda wangang bada Sri Khemchan na hai thokdok aduna sokhallaba imung manunggi miyoi singna piba paudi yumpham oiraga thokdok tuda yawramba yai haina singnaba miyoi anide hana na fare. Mang na hai me tarahumdoida sakhangdaba miyoi singna ambush tawrakpada pastor ahumgi punsi mangki madugi tungda kuki militant singni singnaba miyoi singna lairol Wi-Fi dagi miyoi taranipal phaki makhoi manungda miyoi tarani thoina thadoraki aduga taruk amana fazil hauki thokdok tu da chenabani haiba miyoi anidi fare lemhauriba miyoi singa dusu phanaba khangan kre haina su Mukhyamantri na makhatari. Madugi mamangda Mukhyamantri na Environment amasung Climate Change Vibhagki campaign Sing Path to Rail haibasigi makhada uningthau uyok kawa u thabagi thoram hodokhi. Mukhyamantri Yumnam Khemchan singna ngasi Imphal gi Khumbalnapak Indoor Stadium da 18 suba Governors Taekwondo Cup hodokre. Masida tongan ba unit kunmapan gi sanaroi listing amacha mani phumathoina saruk yari. Vietnam gi Phuku ithat manakta ngasi Bharat ki lam koiba miyoi singpuba hi ama lakhibagi thokdokta miyoi 15 siram lagani haina mi painari miyoi kunma thoidi kankre. Mapamdugi media gi pauna hai Bharat ki lam koiba miyoi kuntrani thoi amasung crew member mari tongba hi adu hon me rui ngoin ithatagi meter chamri rom lapa mafam amada mathak makha onkibani. Hanoi da laiba Bharat ki embassy na hai mapamdugi authorities na Thi humba madimi kanbagi thabak chatharibana thakdok adugi matangda akuppa sapchaba warol khangbangamdri. Uparashtrapati C.P. Radhakrishnan amasung Pradhan Mantri Narendra Modi na thakdok aduda thamoi shokna awaba phungdokre. Kendra gi haksel amasung yaipayumbal mantraloina World Population Day ga mari leinana National Health Mission gi makhada Best Practices haibasigi matangda thagi oiba webinar series ama hokdokre. Thoramduda wangang bada Mantraloy gi Additional Secretary Aradhana Patnaik na hai masi innovation gi thawong gi masak khangdokpa ningthina lesson dona thamjinba amasung miyam da khangan nabagi maruiba thawong amani. Webinar series asida Raija amadi Union Territory punamakna mapung phana saruk yanabasu mahakna hairi. Ngakshel Mantri Rajnath Singh na hairi Bharat na lamdam sigi mahausadagi laijaraklaba ngakshel gi shakti amasung chawkhatlaba technology mapung phana sijenaduna shakti leiba mipal tangdaba amasung tunggidamak sem saraba defense force ama semgatli. Mang hai tungda tholakpa lanpham kayadadi artificial intelligence amadi atai matamgi oiba technology sing sijenarakpa yai adubu makhoi singadu jati gi oiba chetpa phirep Thauna Pharaba Lanmi Singh amasung Lanmi gi tawba ngambagi shaktina maithiba piba ngamgani. FIFA World Cup ki ahum suba quarter final match ngasi yahing nongyai matung pung ani makaida Norway amadi England sanargani. Mari suba quarter final match na hayeng ayuk pung taruk makaida Argentina ga Switzerland ga sanagani. Semi final match sing tha sigi tara manga amadi tara tarukta sanagani aduga final na tha sigi kunda sanagani. Paulo jare.